ꯄꯨꯔꯦꯜꯗꯨ ꯒꯨꯒꯜꯗꯒꯤ ꯀꯣꯌꯣꯠ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜꯗꯨ ꯆꯔꯥꯡꯅꯔꯒ ꯂꯩꯔꯦ꯫ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝ ꯑꯣꯏꯅ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯒꯥꯔꯤ ꯁꯣꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯦ꯫ ꯑꯗꯨꯒ ꯁꯣ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯒꯤ ꯀꯥꯗ ꯂꯥꯛꯈꯤꯕꯅꯤ꯫ "ꯄꯄꯥ, ꯁꯣꯝꯗ ꯄꯤꯌꯣ." "ꯀꯩꯒꯤ ꯁꯣꯅꯣ?" "ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯁꯣ." "ꯅꯨꯡꯗꯥꯡꯁꯤꯗ ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" ꯅꯨꯡꯁꯤꯅ "ꯗꯗꯥ, ꯀꯣꯛꯄꯤꯈ꯭ꯔꯣꯕ." ꯄꯨꯔꯦꯜꯅ "ꯅꯨꯄꯤ ꯐꯥꯔꯨꯒꯦ." ꯉꯥꯟꯕ ꯁꯨꯛꯂꯞ ꯌꯦꯡꯂꯛꯑꯦ꯫ "ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯜꯂꯒ ꯊꯝꯒꯦ." ꯅꯨꯡꯁꯤ ꯄꯥꯈꯠꯅ "ꯃꯆꯥꯊꯣꯏ, ꯍꯧꯖꯤꯛ ꯅꯨꯄꯤ ꯆꯦꯟꯕ ꯃꯇꯝ ꯅꯠꯇꯦꯀꯣ. ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯃꯃꯥ ꯍꯥꯏꯅꯕ ꯆꯠꯀꯦ." "ꯃꯃꯥ ꯍꯥꯏꯅꯔꯒ ꯂꯨꯍꯣꯡꯕ ꯌꯥꯒꯗꯕ ꯅꯨꯄꯤ ꯅꯠꯇꯦ, ꯂꯝ ꯍꯦꯟꯈ꯭ꯔꯕ." "ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝ ꯆꯥꯔꯕ ꯀꯥꯟꯗ ꯐꯥꯁꯤ, ꯃꯃꯥꯁꯨ ꯌꯥꯎꯒꯦ." ꯉꯥꯟꯕ ꯉꯛꯅ "ꯏ, ꯃꯃꯥ ꯄꯄꯥꯅ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯕꯗ ꯌꯥꯝ ꯁꯨꯋꯥꯕꯤꯔꯦ. ꯄꯄꯥ, ꯃꯃꯥ, ꯀꯦꯝ ꯈꯟꯅꯨ, ꯅꯆꯥ ꯑꯗꯨꯝ ꯇꯧꯔꯛꯀꯦ. ꯀꯅꯥꯝ ꯌꯥꯎꯗꯕꯤ ꯏꯇꯣꯝꯇꯅ ꯐꯥꯔꯒ ꯄꯣꯔꯛꯀꯦ." "ꯃꯆꯥꯊꯣꯏ, ꯍꯧꯖꯤꯛꯇꯤ ꯐꯠꯇꯦꯅꯦ." "ꯃꯃꯥ, ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯐꯥꯗ꯭ꯔꯗꯤ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯃꯤꯅ ꯍꯟꯈ꯭ꯔꯅꯤ." ꯉꯥꯟꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ "ꯐꯨꯗꯤ ꯄꯨꯔꯛꯎꯀꯣ." "ꯄꯄꯥ, ꯅꯆꯥ ꯄꯨꯔꯦꯜꯅꯤ, ꯀꯩꯗꯧꯔꯒꯦ? ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦ." ꯉꯥꯟꯕ ꯃꯆꯥꯒꯤ ꯑꯉꯧꯕ ꯃꯇꯧꯗꯨ ꯐꯥꯖꯤꯜꯂꯨꯕ ꯌꯥꯔꯣꯏ ꯈꯟꯕꯅ ꯁꯣꯗꯨ ꯄꯤꯔꯒ ꯊꯥꯗꯣꯔꯛꯏ꯫ ꯄꯨꯔꯦꯜ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯃꯦꯁꯦꯖ ꯊꯥꯈꯤꯕꯅꯤ꯫ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯕꯗ ꯏ ꯀꯥꯅ ꯐꯣꯟ ꯇꯧꯔꯛꯄꯅꯤ꯫ "ꯃꯁꯤ ꯑꯉꯥꯡꯁꯤ ꯄꯥꯏꯗꯦꯅꯦ, ꯈꯪꯅꯦꯕ, ꯄꯥꯏꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ, ꯑꯁꯨꯛ ꯎꯁꯤꯠꯇꯕ." ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯤꯟꯕꯅꯤ꯫ ꯂꯥꯁꯇꯗꯤ ꯄꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯥꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯊꯣꯛꯂꯛꯄꯗꯨ ꯃꯅꯨꯡꯗꯒꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯈꯤꯕꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯡꯗꯨ ꯍꯥꯡꯗꯨꯅ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤꯕꯅꯤ꯫ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯤꯀꯨꯞꯇ ꯑꯣꯏꯈꯤꯕꯅ ꯅꯨꯄꯤꯗꯨ ꯒ꯭ꯌꯥꯟ ꯉꯥꯎꯈꯤꯕꯅꯤ꯫ ꯇꯟꯖꯥꯁꯤ ꯂꯧꯗꯨꯅ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯅꯦꯠꯇꯨꯅ ꯊꯧꯈꯤꯕꯅꯤ꯫ ꯊꯣꯏꯕꯤꯅ ꯏꯉꯥꯎ ꯉꯥꯎꯔꯤꯉꯩ ꯃꯐꯝꯗꯨ ꯂꯥꯞꯅ ꯊꯧꯔꯛꯂꯦ꯫ ꯊꯣꯏꯕꯤ ꯄꯥꯈꯠꯅ "ꯇꯥꯇꯣꯟ, ꯀꯩꯅꯣ? ꯀꯥꯏꯗꯅꯣ?" ꯄꯨꯔꯦꯜ ꯈꯨꯝꯗꯦ, ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯀꯞꯅꯤꯡꯂꯛꯂꯦ꯫ ꯃꯤꯀꯨꯞꯁꯤꯗ ꯖꯒꯠꯀꯤ ꯂꯥꯏ ꯅꯤꯡꯕ ꯍꯧꯔꯛꯏ꯫ "ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯅꯅꯥꯏꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ." ꯄꯨꯔꯦꯜ ꯏꯇꯞ ꯇꯞꯅ "ꯇꯥꯏꯕꯪ ꯃꯄꯨ ꯍꯥꯏꯗꯣ ꯑꯩꯅꯦ. ꯀꯟꯕꯤꯅꯤ ꯀꯟꯕꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ." "ꯇꯥꯇꯣꯟ, ꯑꯩ ꯌꯨꯝꯗ ꯊꯤꯜꯂꯨ." ꯊꯣꯏꯕꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯒꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯇ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯂꯦ꯫ ꯈꯨꯗꯛꯇ ꯊꯣꯛꯂꯛꯂꯣ ꯍꯥꯏꯔꯛꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯗ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ "ꯀꯥꯏꯗꯅꯣ ꯒꯥꯔꯤ ꯁꯨꯝ ꯊꯧꯏꯁꯤꯕꯣ? ꯀꯥꯏꯗꯅꯣꯕ? ꯅꯨꯡꯗꯥꯡꯁꯤꯗ ꯑꯩ ꯆꯠꯍꯧꯔꯒꯦ." ꯑꯗꯨꯕꯨ ꯇꯥꯕꯤꯗꯦ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯀꯠ, ꯇꯁꯦꯡꯅ ꯊꯃꯣꯏꯗꯨ ꯑꯗꯨ ꯀꯟꯕ ꯖꯥꯠꯂꯥ? ꯊꯣꯏꯕꯤ ꯀꯞꯄꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ "ꯇꯥꯇꯣꯟ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ. ꯑꯩ ꯑꯕꯣꯛꯅ ꯊꯤꯔꯝꯃꯅꯤꯌꯦ, ꯃꯃꯥꯅꯁꯨ ꯊꯤꯔꯝꯒꯅꯤ. ꯑꯩ ꯎꯗ꯭ꯔꯗꯤ ꯃꯣꯏ ꯌꯥꯝ ꯀꯞꯅꯤꯌꯦ." ꯄꯨꯔꯦꯜ ꯑꯗꯨ ꯐꯥꯎꯕ ꯈꯨꯝꯂꯛꯇꯦ꯫ ꯉꯁꯥꯏ ꯄꯨꯔꯦꯜꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨꯒ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯁꯤꯒ ꯊꯣꯏꯕꯤ ꯅꯥꯟꯊꯣꯛꯄ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦ꯫ "ꯑꯣ ꯃꯃꯥ, ꯑꯩ ꯐꯥꯔꯦ. ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ. ꯄꯄꯥ, ꯅꯪ ꯂꯥꯛꯑꯣ." ꯄꯨꯔꯦꯜ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯆꯤꯛꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ "ꯑꯕꯣꯛ, ꯅꯁꯨꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ." ꯄꯨꯔꯦꯜ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ "ꯇꯥꯇꯣꯟ." ꯄꯨꯔꯦꯜ ꯒꯥꯔꯤꯗꯨ ꯈꯝꯈꯥꯝ ꯈꯥꯝꯃꯤ, ꯑꯗꯨꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯩ꯫ "ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ." ꯇꯥꯇꯣꯟ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯄꯦꯠꯊꯔꯕ꯭ꯔꯥ ꯅꯨꯄꯥ ꯃꯥꯗꯤ? ꯅꯨꯄꯥ ꯊꯣꯛꯀꯦ ꯈꯟꯅ ꯇꯥꯁꯤꯟꯅꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯀꯟꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯏ꯫ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯨ ꯑꯃꯨꯛ ꯀꯞꯂꯛꯂꯦ꯫ "ꯀꯞꯀꯅꯨ, ꯀꯞꯄꯇꯣ. ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯜꯂꯒꯦ. ꯑꯗꯨꯒ ꯃꯇꯨꯡ ꯇꯨꯕꯣꯏꯒꯤ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯑꯩ ꯃꯤ ꯍꯥꯠꯀꯅꯤ." ꯊꯣꯏꯕꯤ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯨꯔꯦꯜ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ, ꯌꯨꯝꯂꯣꯝꯗ ꯊꯧꯕ ꯍꯧꯔꯦ꯫ "ꯍꯟꯗꯛ ꯊꯥꯕꯤꯔꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯊꯥꯕꯤꯅꯤ ꯀꯥꯏꯗꯤ ꯈꯟꯒꯅꯨ.
ꯑꯩꯅ ꯅꯪ ꯐꯥꯕ ꯍꯥꯏꯁꯦ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨꯅꯦ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯕ ꯉꯝꯒꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯐꯥꯕ ꯍꯥꯏꯁꯦ ꯀꯨꯏꯍꯧꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯀꯞꯂꯤ ꯅꯪꯅꯇ ꯅꯌꯨꯝꯗ ꯅꯨꯄꯤ ꯊꯝꯖꯤꯟꯕ ꯌꯥꯕ꯭ꯔꯣ ꯄꯨꯔꯦꯜ ꯈꯪꯌꯦꯡ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤ ꯋꯥꯔꯧꯅ ꯅꯪꯅ ꯇꯧꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯅ ꯈꯤꯇꯪ ꯇꯧꯕꯗꯤ ꯁꯥꯎꯕ ꯉꯁꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯑꯗꯨꯗꯤ ꯚꯤꯃꯒꯤ ꯃꯃꯤꯡ ꯍꯪꯕꯒꯤꯅꯤ ꯈꯪꯕ꯭ꯔꯥ ꯄꯨꯔꯦꯜ ꯁꯨꯛꯇꯨꯅ ꯈ꯭ꯔꯦꯕ ꯍꯧꯖꯤꯛꯀꯤꯗꯨ ꯀꯩ ꯍꯥꯏꯕꯅꯣ ꯚꯤꯃꯒꯤ ꯃꯃꯤꯡ ꯍꯪꯕꯒꯤ ꯍꯥꯏꯕꯅꯤ ꯈꯪꯕ꯭ꯔꯥ ꯄꯨꯔꯦꯜ ꯍꯧꯖꯤꯛꯇꯗ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯃꯛꯏ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯐꯖꯅ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯁꯦ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯍꯣꯏ ꯄꯨꯔꯦꯜꯅ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯃꯤ ꯈꯟꯅꯈꯤꯗ꯭ꯔꯣ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯀꯤꯔꯨꯞ ꯌꯦꯡꯗꯨꯅ ꯈꯨꯠꯇꯨ ꯅꯥꯕ꯭ꯔꯥ ꯈꯩꯕꯣ ꯉꯁꯥꯏ ꯗꯥꯕꯣꯏ ꯐꯨꯕꯗꯣ ꯈꯨꯠ ꯅꯥꯕ꯭ꯔꯥ ꯍꯥꯏꯕ ꯈꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯗꯥꯕꯣꯏ ꯀꯥꯏꯅ ꯃꯌꯥꯝꯅ ꯀꯧꯕ ꯑꯗꯨꯃꯥꯏꯅ ꯇꯨꯕꯣꯏ ꯁꯨꯝ ꯀꯧꯕ ꯌꯥꯗ꯭ꯔꯣ ꯁꯥꯡꯃꯜꯂꯦ ꯇꯧꯕꯅꯦ ꯀꯌꯥꯝ ꯁꯥꯡꯉꯗꯅ ꯑꯗꯨ ꯈꯨꯠꯇꯣ ꯀꯌꯥꯝ ꯁꯣꯛꯏꯅꯣ ꯍꯥꯏꯕ ꯄꯨꯔꯦꯜ ꯈꯨꯝꯂꯛꯇ꯭ꯔꯦ ꯑꯩ ꯗꯥꯕꯣꯏ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯔꯣꯏ ꯑꯗꯨ ꯈꯨꯠꯇꯣ ꯄꯨꯔꯦꯜ ꯅꯣꯡꯃꯤ ꯇꯧꯔꯛꯏ ꯅꯥꯏ ꯈꯨꯠꯇꯨ ꯀꯩꯝ ꯇꯩꯗ꯭ꯔꯣ ꯅꯨꯄꯤ ꯃꯥꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗꯨ ꯅꯨꯄꯥꯗꯨ ꯍꯦꯟꯅ ꯈꯗ꯭ꯔꯛ ꯇꯧꯔꯛꯏ ꯊꯩꯕꯤꯅꯕ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯍꯤꯗꯥꯛꯁꯨ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯨꯠꯁꯤꯁꯨ ꯉꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯅꯥꯔꯕꯅꯤ ꯊꯣꯏꯕꯤ ꯇꯞꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯂꯒ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯍꯤꯗꯥꯛ ꯍꯥꯞꯈꯤꯁꯦ ꯌꯥꯔꯦꯗ ꯍꯥꯞꯇ꯭ꯔꯁꯨ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯅꯥꯔꯒ ꯂꯩꯔꯅꯤꯌꯦ ꯅꯥꯒꯦ ꯅꯥꯖꯁꯅꯨ ꯇꯥꯇꯣꯟ ꯄꯨꯔꯦꯜ ꯀꯨꯏꯅ ꯂꯛꯅꯕ ꯉꯝꯕ ꯅꯠꯇꯦ ꯇꯞꯂꯞ ꯌꯦꯡꯂꯛꯂꯒ ꯕꯤ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦ ꯇꯥꯇꯣꯟꯅ ꯅꯨꯡꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯍꯥꯟꯕꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯐꯖꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯛꯏ ꯅꯨꯄꯤ ꯃꯥꯗꯤ ꯄꯨꯔꯦꯜ ꯅꯣꯡꯃꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯐꯝꯂꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯞꯂꯞ ꯅꯥꯟꯗꯨꯅ ꯒ꯭ꯌꯥꯟ ꯑꯝꯇ ꯂꯥꯛꯈꯣꯁꯦ ꯊꯣꯏꯕꯤ ꯇꯞꯅ ꯌꯥꯝ ꯌꯧꯒꯗꯕ ꯋꯥꯠꯂꯤꯕꯣ ꯊꯦꯡꯉꯅꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯅ ꯈꯔ ꯅꯛꯏ ꯑꯗꯨꯒ ꯍꯌꯦꯡ ꯃꯃꯥ ꯍꯣꯏ ꯃꯌꯥꯝ ꯊꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯊꯣꯏꯕꯤ ꯃꯃꯤ ꯂꯥꯎꯊꯣꯔꯛꯏ ꯀꯩꯅꯣ ꯌꯥꯔꯣꯏꯌꯦ ꯄꯨꯔꯦꯜ ꯈꯪꯅꯧꯗꯣꯛꯂꯛꯏ ꯀꯩꯅꯣ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯄꯨꯔꯦꯜ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯕ ꯃꯥꯜꯂꯦ ꯅꯣꯛꯃꯤ ꯂꯩꯔꯤ ꯊꯣꯏꯕꯤ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯀꯨꯝꯃꯣ ꯊꯣꯏꯕꯤ ꯇꯞꯅ ꯀꯨꯝꯈ꯭ꯔꯦ ꯐꯖꯅ ꯍꯜꯂꯨꯀꯣ ꯄꯨꯔꯦꯜ ꯅꯨꯄꯤ ꯃꯥꯒꯤ ꯀꯦꯌꯔ ꯂꯧꯕꯤꯕ ꯃꯇꯧꯗꯨꯗ ꯊꯃꯣꯏ ꯄꯦꯟꯖꯔꯝꯃꯤ ꯅꯨꯄꯤ ꯃꯥꯁꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯏꯀꯥꯏꯔꯛꯇꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯨꯔꯦꯜ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯉꯍꯣꯟꯈ꯭ꯔꯦ ꯁꯨꯝꯕꯤꯈ꯭ꯔ ꯃꯥꯜꯂꯦ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯄꯥꯟꯗ ꯃꯌꯥꯝꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯅꯨꯒ ꯃꯕꯣꯛ ꯔꯤꯇꯥꯒꯗꯤ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯀꯞꯂꯤ ꯖꯣꯏꯁꯨ ꯐꯣꯟꯗꯨ ꯄꯦꯄꯥ ꯃꯦꯠꯂꯤ ꯗꯩꯅꯦꯜꯗꯤ ꯂꯩꯕ ꯎꯗꯦ ꯃꯇꯧꯗꯨꯗ ꯊꯣꯏꯕꯤ ꯂꯦꯞꯇꯨꯅ ꯂꯩ ꯏꯁꯨꯁꯅꯥ ꯔꯤꯇꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯤ ꯆꯅꯨ ꯄꯥꯈꯠꯅ ꯏꯆꯥꯁꯅꯥ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦꯕ ꯖꯣꯏꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯨꯁꯅꯥ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ ꯅꯠꯇꯦ ꯅꯪꯕꯨ ꯄꯨꯄꯨꯁꯤꯗ ꯆꯠꯀꯦ ꯈꯣꯠꯀꯦ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯆꯅꯨ ꯀꯞꯂꯤ ꯏꯆꯥꯁꯅꯥ ꯃꯃꯥ ꯀꯌꯥꯝ ꯄꯥꯈꯠꯂꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯨꯀꯣ ꯊꯣꯏꯕꯤ ꯏꯇꯞ ꯇꯞꯅ ꯄꯨꯄꯨ ꯑꯕꯣ ꯃꯃꯥ ꯑꯩ ꯃꯇꯨꯡ ꯆꯠꯂꯔꯣꯏ ꯕꯤꯗ꯭ꯌꯥ ꯍꯣꯏꯒꯤ ꯏꯃꯨꯡꯗꯨꯁꯨ ꯍꯨꯞꯇꯅ ꯆꯪꯂꯛꯏ ꯕꯤꯗ꯭ꯌꯥ ꯄꯥꯈꯠꯅ ꯑꯕꯣ ꯊꯣꯏꯕꯤ ꯐꯪꯉꯕꯣ ꯂꯥꯎꯗꯨꯅ ꯆꯪꯂꯛꯏ ꯕꯦꯝꯕꯦꯝꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ
ꯑꯗꯨꯕꯨ ꯁꯨꯃꯥꯡꯗ ꯊꯣꯏꯕꯤ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯞ ꯂꯦꯞꯄꯤ꯫ ꯕꯤꯗ꯭ꯌꯥ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯅꯨꯄꯤ, ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯒꯦ? ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯊꯕꯥꯅ ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯍꯥꯏ ꯋꯥꯅꯦ? ꯕꯦꯝꯕꯦꯝ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯕꯤ꯫ ꯊꯣꯏꯕꯤ, ꯍꯥꯏꯌꯨꯁꯤ ꯅꯪꯕꯨ ꯀꯥꯏꯗ ꯀꯩꯗꯧꯕ ꯆꯠꯂꯨꯒꯦ? ꯊꯣꯏꯕꯤ ꯇꯠꯇꯨ ꯕꯤꯗ꯭ꯌꯥꯗ ꯌꯦꯡꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯁꯨ ꯍꯥꯏꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯊꯣꯏꯕꯤ ꯋꯥꯈꯜ ꯈꯟꯊꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯦꯛꯇ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯨꯕꯗ ꯄꯨꯔꯦꯜ ꯍꯤꯡꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗ꯭ꯔꯤ꯫ ꯆꯅꯨꯅ ꯏꯆꯦꯁꯅꯥ, ꯅꯪꯕꯨ ꯍꯥꯏꯌꯨꯅꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯤꯁꯤꯕꯣ? ꯕꯤꯗ꯭ꯌꯥꯅ ꯇꯥꯆꯧꯗ ꯑꯝꯇ ꯍꯥꯏꯈꯤꯒꯦ, ꯃꯥꯁꯨ ꯄꯥꯈꯠꯇꯅ ꯊꯤꯕ ꯊꯣꯛꯈꯤꯕꯅꯦ꯫ ꯕꯦꯝꯕꯦꯝꯅ ꯅꯄꯥꯗꯁꯨ ꯍꯥꯏꯈꯣ꯫ ꯕꯤꯗ꯭ꯌꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯊꯣꯏꯕꯗ ꯀꯣꯜ ꯇꯧꯏ꯫ ꯇꯥꯆꯧ, ꯊꯣꯏꯕꯤ ꯂꯩꯔꯝꯃꯦ꯫ ꯑꯊꯣꯏꯕ ꯄꯥꯈꯠꯅ ꯃꯥꯗꯤ ꯀꯥꯏꯗ ꯂꯩꯔꯝꯒꯦ? ꯈꯪꯗꯦ, ꯈꯨꯝꯃꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯑꯗꯣ ꯄꯄꯥꯗꯁꯨ ꯍꯥꯏꯈꯣꯀꯣ꯫ ꯑꯍꯣꯏ, ꯑꯩꯁꯨ ꯂꯥꯛꯑꯒꯦ꯫ ꯐꯣꯟꯗ ꯊꯝꯈ꯭ꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯆꯅꯨ, ꯊꯣꯏꯕꯤꯁꯤ ꯏꯃꯨꯡꯗ ꯍꯥꯟꯅ ꯄꯨꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯆꯅꯨꯅ ꯏꯆꯦꯁꯅꯥ, ꯂꯥꯎ ꯏꯃꯨꯡꯗ ꯆꯪꯂꯣ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯗꯨ ꯀꯃꯟ ꯔꯨꯝꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯊꯣꯏꯕꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯗꯩꯅꯦꯜꯗꯁꯨ ꯄꯥꯎꯗꯨ ꯍꯥꯏꯈꯤꯗꯨꯅ ꯃꯤꯀꯨꯞꯇꯨꯗ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯏꯆꯦꯁꯅꯥ, ꯄꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯃꯤꯅ ꯙꯞꯀ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯏꯆꯥꯗ? ꯄꯄꯥ ꯄꯨꯒꯦ, ꯁꯦ ꯄꯄꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯊꯣꯏꯕꯤ ꯃꯄꯥꯗ ꯇꯠꯇꯨ ꯌꯦꯡꯗꯨꯅ ꯁꯨꯝ ꯂꯩ꯫ ꯗꯩꯅꯦꯜ ꯇꯞꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯇꯞꯊꯅ ꯄꯄꯥꯒꯤ ꯁꯅꯥ, ꯀꯩꯒꯤꯅꯣ ꯀꯤꯔꯤꯗꯨꯕꯣ? ꯄꯄꯥ ꯂꯩꯔꯤꯉꯩ ꯏꯆꯥꯅ ꯀꯅꯥꯁꯨ ꯀꯤꯕ ꯌꯥꯗꯦ, ꯁꯦ ꯄꯄꯥꯗ ꯍꯥꯏꯌꯨ꯫ ꯑꯊꯣꯏꯕꯁꯨ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯊꯣꯏꯕꯤ, ꯀꯩꯒꯤꯅꯣ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯗꯤ? ꯕꯤꯗ꯭ꯌꯥꯅ ꯅꯨꯄꯤ ꯍꯥꯏꯌꯨ, ꯀꯩꯒꯤꯅꯣ ꯀꯩꯝꯇ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ? ꯊꯣꯏꯕꯤ ꯏꯇꯞ ꯇꯞꯅ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯉꯝꯗ ꯅꯣꯟꯊꯗꯨꯅ ꯄꯄꯥ, ꯃꯥꯗ ꯐꯨꯒꯅꯣ꯫ ꯋꯥꯍꯩ ꯈꯔꯁꯤꯈꯛ ꯍꯥꯏꯔꯛꯏ, ꯑꯍꯦꯟꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯋꯥꯍꯩ ꯃꯇꯦꯛ ꯑꯁꯤꯅ ꯑꯇꯩꯅ ꯈꯪꯗ꯭ꯔꯕꯁꯨ ꯕꯤꯗ꯭ꯌꯥꯅꯗꯤ ꯈꯔ ꯃꯈꯩ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯅꯨꯄꯤ, ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯨ ꯕꯤꯗ꯭ꯌꯥꯗ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯕꯤꯗ꯭ꯌꯥ ꯀꯤꯅ ꯌꯦꯡꯂꯛꯏ꯫ ꯗꯩꯅꯦꯜꯅ ꯀꯩꯅꯣ ꯁꯅꯥꯅ ꯍꯥꯏꯔꯝꯂꯤꯁꯦ? ꯆꯅꯨꯅ ꯕꯤꯗ꯭ꯌꯥ, ꯅꯪꯗꯤ ꯈꯪꯂꯝꯅꯤ, ꯀꯩꯅꯣ ꯏꯆꯥ ꯁꯅꯥꯅ ꯍꯥꯏꯔꯝꯃꯤꯁꯦ? ꯕꯤꯗ꯭ꯌꯥ ꯇꯞꯅ ꯑꯩꯈꯣꯏ ꯏꯇꯩ ꯕꯦꯝꯕꯦꯝꯉꯛꯅ ꯏꯇꯩ ꯍꯥꯏꯕꯗꯤ? ꯊꯣꯏꯕꯅ ꯑꯇꯣꯝꯕꯤ, ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯋꯥꯗꯣ꯫ ꯊꯕꯥꯅ ꯏꯇꯩ ꯍꯥꯏꯕꯗꯤ ꯕꯦꯝꯒꯤ ꯃꯆꯥ ꯅꯨꯄꯥ ꯄꯨꯔꯦꯜꯕꯨꯔꯥ? ꯃꯥꯅꯦ ꯕꯨꯕꯣꯛ꯫ ꯃꯌꯥꯝꯗꯨ ꯏꯉꯛꯉꯛꯅ ꯀꯣꯏꯗꯤ ꯀꯣꯏꯅꯗꯦ ꯍꯥꯏꯕꯅꯤ, ꯑꯗꯣ ꯑꯃꯅꯁꯨ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯫ ꯑꯊꯣꯏꯕ ꯀꯔꯤꯃꯇ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯗꯦ, ꯃꯥ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯄꯨꯔꯦꯜꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨꯅ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯀꯔꯝꯅꯗꯤ ꯊꯥꯖꯕ ꯉꯝꯅꯤ? ꯄꯨꯔꯦꯜꯅ ꯅꯣꯡꯃꯇ ꯊꯣꯏꯕꯤꯕꯨ ꯐꯖꯅ ꯍꯥꯏꯕꯤꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯉꯁꯤ ꯕꯤꯗ꯭ꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯊꯥꯖꯅꯕ ꯃꯆꯥꯛ ꯂꯩꯇꯦ꯫ ꯍꯥꯏꯅꯤꯡꯕꯅꯤ ꯈꯨꯗꯝ ꯄꯤꯌꯨ ꯍꯥꯏꯅ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯟ ꯋꯥꯡꯃ ꯂꯥꯟꯒꯦ ꯉꯝꯗ꯭ꯔꯦ꯫ ꯆꯤꯟꯕꯥꯟꯗ ꯄꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯗꯩꯅꯦꯜ ꯉꯛꯅ ꯁꯅꯥꯅꯕꯣ? ꯕꯤꯗ꯭ꯌꯥ ꯀꯤꯅ ꯀꯣꯏꯗꯤ ꯀꯣꯏꯅꯗꯕꯅꯦꯕ, ꯑꯩꯈꯣꯏ ꯇꯥꯆꯧꯅ꯫ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯃꯨꯛ ꯃꯕꯨꯡꯗ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯊꯣꯏꯕꯁꯨ ꯆꯥꯒꯗꯕꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯗ꯭ꯌꯥ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯆꯧ ꯍꯣꯏꯗꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯕ꯫ ꯇꯟꯖꯥꯗꯨꯗ ꯑꯊꯣꯏꯕꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯊꯣꯏꯕ ꯐꯣꯟꯗ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯊꯣꯏꯕꯅ ꯑꯆꯧꯕ, ꯅꯪ ꯑꯕꯣꯛꯀ ꯅꯃꯥꯒ ꯍꯜꯂꯝꯃꯣ, ꯅꯆꯟꯗꯤ ꯊꯅꯝꯃꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯊꯕꯥꯅ ꯑꯗꯨꯗꯤ ꯆꯅꯨ,
Indumsa, ako'y mo chalagi ko. Januna, oh Indumsa. Atay ba na mang thado na thokri, Daniel na. Bidya, nang sanagi na chango, wa kay kayo na honglo. Ay kaka. Bidya, hagot na thoy bigi kada chang lai. Somdana puril na halakpada nupi amata yauroktabaduda nganba ngakna. Nangi bidi kaida thaname. Nungshina. Nangbu nupi chene harga nati nupi du lambida hundo amabo. Tongnu maza thoy. Sakhen bina. Puril kaidaure. Puril nokmi makokta hotuna. Nupi du kapaktana amuk mayumda thaname. Ngahan bangak na. Nupi phawa chakraga kabla haidana amuk mayumda thanamle haba. Bema sunok tu na. Dada, aidi dada se yam sathibra kalure adugadi ti thaning de koya. Aina sumnungai dadana thilambai wani. Mathang irang torde yaro haidana warning tharamabane. Ibem halsu soli tholak tu na. Isu thoy, kadai, isu dia. Puril na. Abo, nasu nupido mayimda thambirame. Ngahan bana. Nupi paraga kable haidana mayimda thilambase. Ichana hanmani. Ipana hek hinglakpadagi taro ise. Papa, aina haidro. Aidi malim sida chanadabani tiniyong kay ay gandagta chanani haidana. Mayamna kamanoy na dawnarabadudi bit kaya yaudeba. Adugo papa, ay nga si cheluriba nupidudi ay giwarni he. Matik amakak chelasu, mapum chelasu, madegi. Napada adumay na haibang amrase, pukpadagi ucharaktre. Papa, amukta udriba miyamurakini. Papa, pukpagi mahiyali kay na kankidawali. Sidi casting giwani me, film tadri ko. Film tarakandani yam chinne raktuise. Tanbutal lena mayamse. Aingwanda miding tarakani khanbada. Aidi namo khukta yenganing bai tare. Isana isase yam pamujaba. Aidi sanane namong nupigi. Ichadi hayeng imogi kaida tongi khaliba.